Sigi tongan pausi singa medi social media degi lokal pau singi update pijadi ahan madam ru pau Ukhrul district ki manung chanba litan sarai khongi kuki singna namna taba area singda nongmai kathara kare jail da thajin kraba okay na aronba wari sing haidok lamle National Highway 102A gi sangsak tengopol lambi da ain kaina sajiliba structure sing nimit tara mangani gi manungda lokthoknaba khanghan kre Rambai Tingol ki PRO Robin Mangang khwairakpomgi update singal loinana mitop khandoktana census tawnaba thorangli basi laingakna miyamda yotkhok langi chebau pibo oina thokani haina kutyo gi maikidigi phongdorakli Chief Minister Singna Team India ama oina thabak tawnaba Prime Minister na pautak pikre Malem Thongamgi Priest Rally Lengakna Makhatana Athingba Piraklabadi Kuki Jogi Miyoi Singsu Imphal Lakpogi Lambida Thattuna Halanbagi Thabak Chataragani Phongtokre Hojik Leiriba Phibam Asida Manipurda Census Pangthokpa Matam Chadi Haina Zomi Student Federation gi Maikaidigi Su Phongdorakli April Tha Phawbada Mitop Khandoktuna Maramda Halannaba Honadrabadi PMSU na Akanba Khongjang Changsinaba Ware Lokre Center na Chakwa Thorangi Thabak Lokhatnaba Khangkatpada Manipur gi oina border area da leiba khungang chamaga nifu humdoi yaure haina CM na phongdokre Tangkol MLA ahumga CSO lo singa punsilaga Chief Minister unakhre NIA dagi case lokthoknaba demand tawkhre CM ga loinana irang thofam singda chatkaduri Nepal gi hanagi Prime Minister Oli hanagi Home Minister Lekhap Phare Nupi Kunagi Mincha Tinaba Tabak Tokiba like Date Sidriba Maral Aranmani Haina Kaide Marinana Singdoragli Imphal Airport ki new integrated terminal building yauna infrastructure sing additional chief secretary Anurag Vajpayina review tokre High Court driver happy gani haina lupa lak kulhumdoi lokre thabaksu happy dre haina pendaba pundoragli nongna sem liba mayai lambi gi tonga tonga mafam singda lambi mathakta ising tungsil lamba amadi koila kaiduna leiramba thengnare haina malalgi maikedi ki pundoragli Adomna Hojik Yengberiba channel asi Kanglei Pauthang YouTube channel ni channel asida iramdam amadi mapalamgi maru oiba pau singi update taba amadi yengba phangbigani channel asina pau upload tawrakpa matamda adomgi device da notification uba phangbinaba amadi channel asibu pungning thogatbiba oina sungsoi soidana subscribe tawbiduna bell icon nambiu haijabaga loinana hojik pau sing amuk sandongna pijari ngarang numidang pung 10 minute 10 rom taba matamda Ukhrul district ki Litan police station ki manung chanba Kuki singna namna khundaba litan sarai khongi saruk singda khulai paiba singna manang nakpa singi mathaktagi nongmai kapthaduna attack chatharakre chawrakna automatic weapon sing sijinaduna nongmai round 15 rom khul adu tamna kapsilakibani thodok aduna maram oiraga khulgi miyoi kaya aki akhang phaunakhi haina Kuki CSO working committee na thadokpa chirolaman hairi chirolasigi matung inna Kulai paiba militant singna New Haven Lomdagi Kuki singna tariba chepu Yaunglem area tamna aganba mongda nomai kapsilakibani thodok aduda kana amata asok apandi yawhokhide kulai paiba singna nomai kapsilakpa aduda Kuki singi maikeidigi handuna nomai kapkiba leite masi maru oina Kuki singna handuna nomai kaplamba tarabadi irang adu hena pauthok chakthorappa yai haina khangduna laikhibani Kuki singi mathakta leptana chatharakpa attack singi manung channa Ukhrul amasung masiga thangnana leiriba Kamjong district ki Kuki singna tariba jaga singdasu asigumba yamna toina nomai kapagi thong sing asi leptana thokli maru oina Mongkot chepu Sangkai Thawai Kuki Chasat Leplen amadi Tiping pung khul singda asigumba thodok kaya asi leptana mayoknari masina maram oraga khul asida leiriba micham miyam sing akiba phaunare loinana singi district asigi security arrangement da sauna akiba mayonare hari Kuki singi mathakta attack chatharakiba thodok asi gi matangda bari lenaba authority singna paikhatliba thabak thorom kaya asida nungnangba phongdokladuna masigi matangda tangkhul apex body singna karigi tumina lesilibano hairaduna Manipur sarkar amasung central government na paikhatliba thabak thorom sing asida pendaba wafam kaya su phongdorakli loinana matam kaya kuina khulai paiba kangbu sing asida kari amata mijing changdana asiguma thong sing asi kayam kuina chathahan khigadoribage haina hanglakli khulai paiba singna Kuki khul singda toina attack tawbagi thabak sing asida central amasung state
ki lengak leina leina authority singna athubada miyeng changbi duna thabak paikhatnaba taksilagli loinana asigumba cookie singda yamna toina khana hawbagi thong sing asi ningthina mapung phana laksinaba honadrabadi irang asi chawthoraktuna hengna tangtadaba phibam ama lakani maram aduna asigumba thodok sing asi matung thoktanaba authority na mathau taba thabak sing lokhatpiu hairakli Kakching Police Station ki manung chanba Tezpur awang lekai degi chingakham malengan babu March ki tang 12 gi numidang da kairak makha lekai da nomaina kaptuna halambagi case ka mari leinana mihat adugi accused ni haiba Salam Oken bu Judicial Magistrate Fast Track Court Kakching gi court na April 10 fawba Judicial Custody Remand pikhi thodok adugi accused ni haiba Kakching Commando Unit ta attest tawduna leiba Taret suba IRB gi President Tezpur awang lekai degi Salam Oken Masagi say kuntrama panbu mahaki police custody gi matam loiraduna judicial custody remand PB duna thodo adugi matangda hena kupthana thijinba yanaba haijabaga loinana court puthoraki state ki APP na court thamkiba wafamda accused ni haiba mioi adu police custody da wahang pahang chathabada phongdorakpada January thada mahakna Trang upu ama Republic Day gi setnaba fi thibada Trang upu adugi manungdagi keypad mobile handset ama thengnaki singnamanbadagi phone adu hangdoklaga yenglubada masing yamlaba message sing mahaki loinabi amasung laikhidraba miyoi asiga thanaramba thengnaki haina maral siri message sing adugi manungda makhoi ani ka hena naksinnaba mari leinabagi message phawba yauramba thengnaki hairi message sing adu parubadagi accused ni hairiba miyoi asi ningba kai ki amasung wakal nungai hankide maram aduna accused ni hairiba asiga mahaki loina bigagi marakta yamna sathina khana chainaba thoki loinana nupi mayumgi mida phawba wari pumba liduna khudakta mahaki loina bibu lawranaba haikhiba laikhi adum oinamak accused ni hairiba asigi manem bokna wafam adu makhoigi angang anigi tungi yenglaga yasinnaba puraknaba hairakhi haina phongdorakhi hairi makhatana wahang pahang chathabada accused asina hai mahaki loina bigi maramda Kupthana Tigatki Loinana Kakching Lamkhaida victim oiriba malem nganbagi gari accident thokpagi video ama YouTube ta thagalakpadasu Okengi Loinabi asi thodok thokpam aduda malem nganbagi gari nakalda lepa uki haina phongdokhi Okena makhatana hai video adu yengluraba tungda mahak hena ningba kahenbaga loinana khoiram khoshaunaba hengathanki amasung mahaki loinabiga tamthina khanabaga loinana laikhidraba malem nganbagi mathakta khut thagani haina chapchana lepkhi haina su phongdoragli APP na Kota Makatana Thamkiba Wapamdi, Haukiba Mars Tarahumdoida, Mahagna, Wangjingda, Lairingaida, victim Oiriba, Malemganba Asi, Tauban Rom the Setkiba Uhoki Amasung, Mahak Halakpang Nabagidamak, Numidang Adugi Nungtilpung. Numit adugi nungtilpung mari makairum taba matamda double beren atenba ama maru mari haplaga puraga Kairak area da Tezpur taba lambida ngaiki numit adugi chaurangna numidang pung taruk rom tabada Zakamari panba gari gi headlight ama Tezpur tamna lakpa ubadagi mahakna gari adugi mamangda Khamjillaga thatlaba matungda victim adubu gari dagi kumthanaba haiki adum oinamak malem nganbana gari dagi kumthau haiba yadabadagi gari manungda mahaki yet thangba mamaida kapsinbada kudak aduda mahak laikhide haina wahang pahang chathabada phongdoraki haina tamli thodok adu chatharamlaba tungda accused ni haireba Oken mafam adu thadoklaga serok tamna chatkibagi lambidagi asumna fakhibani National Highway 102A gi Sangsak Tenokpan Road Package 1 gi lambi pakthok chakthokpaga mari lainana lambi paring asida ain kaina sajiliba structure sing numit 15 gi manungda lokthokkinaba Kamjong DC na order ama thokre Kamjong DC na thokiba notice adugi matung inna National Highway Act 1953 ki section 3 gi makhada Sangsak Tenokpan lambi gi mafam kayada ain kaina amasung niyamna yadaba mongda structure sing sajindanaba kayarak hanna mamangda warning piba laikhrabasu leptana sagalapagi tabak chathaki mamang sahi lisingani kunmangagi me taret tasu ain kaina sajiliba sing asi masana sidok janabagi matangda
Kamjong DC yauna mari leinaba village authority member committee member sing headman amadi chairman singna puna mifam pangthoktuna sahi adugi me kunthra phawbugi manungda sidoknaba khanganba laikhrabani adum oinamak NS 102A asi pangthok chawthokpagi thabaksing asida ain kaina structure kaya sajiliba asina maram oiraga apanba thokhalle maram aduna notice asi issue tawkiba numitagi paraga numit 15 gi manungda masa masana ain kaina sajiliba building si adu lokthokadabani karigumba lokthokdaba tarabadi makhataba notice ama issue tawba tawdana eviction gi thabak chatharagani hairi sarkar gi Ministry of Road Transport and Highways ki maikidagi su highway gi saruk singda lam khopsinduna structure kaya sajinba asina maram oiraga highway gi thabak sing asi matam chana paikhatba ngamdre haina khangalakpasu laikhrabani Makatarakpa pauda Arambai Tengolgi PRO Robin Mangang Khwairakpamgi social media da thagalakpa post amada asumna hairi exam loibagi chak chana doini haiduna ima taramuk aigida paisa donation toba haujik laklami aina yam phajaba mongda advice ka loinana thina chaikre aibu thaksi khasi naide haina warobiganu haujik lebaki asuk yamna phibam tadraba horen kari oigani hayeng kari oigani haujik kari thokani khangdraba matam asidabu angang sun natana ahal oirabi ima na asumaina wakhal tadabasi yamna nungaite marambu charabadi isagi car lemna pithokpa ngamba nipani cycle amanba thoramba angang ama khudakta cycle ahanba pibiba nupani rimsta bag tahore haina kappa ima ama mayumda khudakta pesa thiluba nupani masida nate masing thingamdana mateng pangkhre landasu khwaidagi mang thangba marakta aisu amani maram chadradi siki piningde paisadu piningdabagi su natte gyan tamandabagi chaikibani nachabu ngakpiyu haikibaga loinana aroibada asumna amuksu hairi tasengna hairabada haujiki situation asida thabal isai ka henba sidi tawaningdre adubu tawba tarabasu khitang wakhaldi khanthabiyu pung 12 mamangda losinbiyu ka hena thengna pung ama ani phawba lawba khongba tawduna langduna leiba asi yamna wakhal yaudaba mi mali lekai lekai adugi ahallaman ana ayek haiba amasu leinaramgani yamna ka henjanbasu phatte haina update tawri Mitop Khandokdana Manipur Lengakna Central Government ki pautak makhada September thada census tawgani haina warep lauribasi Lengakna miyamda yokhok lan thengnasi haina afongba paujil piba oina thokani haina Khundrakpam Kendra Youth Organization ki President Laisangtem Sanjitna phongdokre lup asigi wafong kangluk ki chirol amana hai chirol asina makhata na phongdokpada wafam asi campaign for just and fair delimitation na changsiliba khongjangbu chogatladuna Khundrakpam Kendra gi mafam singda youth singbu wakhalon pibaga loinana khongjang ama lakpada saruk yanaba corner meeting oina pangthokpada phongdokibani aikoi gi lekai lekai da sagai amada atopa sagai gi yumpham thonjillakpada karamba sagai gi mihsingna yaba yaukrabage yumphamdi lairadana maram chadana mi changlakpada khudong chadaba mayoknaba yaurari indigenous peoples oriba aikhoigi ireibaki mafam amada hekta gross tawraga laisinba tawnade adubu len asidadi mitopna khulingba lebak atamnana silakli atamnana sinnanaba khonari thangnaba Myanmar lebakta kumja 1950 humphumangagi matamda thokiba civil war gi matamda amadi lamdam asida matam adugi lengakna pusilakpa illegal immigrant chin narco terrorist singna masingna asum yamsilakpana 1950 mariputara humdoigi indigenous naga amadi illegal immigrant kuki singa thengnakiba lan aduda amuka hena chin kuki lak teret khara hena lairambadagi 2012 da amuk Myanmar da thokiba irangna maram oiraga ngasidi lak tarahumdoigi mathakta chin kuki narco terrorist sing khulai pairaga laikre hariba kaya asida Assam Rifle na Manipur amadi North East India da ningtamba ihobu namthanabagi damak sel piraga proxy army oina sijinari Manipur da Assam Rifle sing lairiba makai chin kuki narco terrorist sing lan loisinba ngamloi khudam kaya lairabasu Central Government na geopolitics ki game makata na chathaduna human right violation tawri maram asina chaithokduna lairiba illegal immigrant sing asi NRC hana tawgadabani masida Manipur lengakna miyamgi thamoi soknaba tawraklabadi thangnaba mikupta June 19 gi ihogdagi hena akanba ihog ama tawrakpa yai haina cherol asina makatari
Hauzik West Asia da thokliba lanna lebak asidasu pirakliba saithengsing asi laksinduna economic amadi lalol itiki thabaksingda akaiba piraktanaba chief minister sing amadi lieutenant governor singda team India ama oina thabak tongminnanaba prime minister Narendra Modi na pautak pikre West Asia da hauzik thokliba crisis asina lebak asidasu saitheng pirakliba asi laksinnabagi matangda kari thabak lokatpa yabage haibagi matangda khananaba ngarang prime minister Narendra Modi na chair loduna mifam ama pangthokre mifam aduda video conferencing ki khutangda lebak asigi state sing amadi union territory sing ki chief minister sing amadi lieutenant governor sing saruk yaki mifam aduda Manipur ki chief minister Yumnam Khemchan saruk yaki mifam aduda prime minister Narendra Modi na hauzik West Asia da oirakliba crisis asina lebak asidasu achouba saitheng ama pirakliba asina maram oiraga punna thabak tongminabagi tangai fadaba Tanja adu lagle malemgi oina COVID-19 na saitheng pirakiba matam aduda lebak asigi oinasu matam aduda punna thabak tongminaduna mai paknaba mayokna kiwa adugumna ngasisu team India ama oina thabak tongminaba tangai fadaba lei haiba wafam chief minister sing amadi lieutenant governor singda pautak piki oirakliba phibam asida center lengangna akanma miyeng changduna tha asigi ahumdagi hauna inter ministerial group semduna numit khudingi oina oiriba phibam asigi matangda kumna yengsinduna lakli lengaki pandamdi lebak asigi miyamgi interest safeguard toba economic lalol itiki thabak singda akaiba ohendaba amadi miyamgi darkar oiba energy sing wahandana phanganba haiba asini hariba asida state lengakna su state ki thakta yamna kumna yengsinba amadi thabak lokhotpa mathoktai matam chupada center amasung state lengak anigi marakta coordination leinaba thabak tongminaba changi haina prime minister na phongdoki Manipur gi tongan ba district sing da chatkadaba malem thongam gi cycling for Manipur peace rally asibu Manipur lengang na makhata na athing ba piraklabadi kuki jopuru ki miyoi singsu impal da laktuna layengba amadi airport tamna lakpagi lambi singda thattuna halan khibagi drive chathagani amadi Manipur gi chief minister na apunbagi wakhalonda hingminasi haikiba leibana peace rally asi chatnaba honarakpada chief minister na lamtha bigadabani haina social activist malem thongam na phungdorakli kwakaithel gi tidim ground gi mafam amada pangthokiba pawgi mifam amada malem thongamna hai tha asigi saichat tarani thoidagi hokiba mahaki peace rally asigi manung channa Churachandpur khongchatta mahaku trong laubida security force na thingmadagi changba ngamdana leirakibani adubu security force ka yanakhibagi matung inna saichat kunipal gi ayu pung 10 taba matam adu da thadok halakpa haina yanakhibani adubu security force na numidang athengmada laklaga mahakpu lokhatlaga mayumda thambirambagi thong asi yaningde loinana mahakna chaliba khongchat asi Manipurda hanagumna nungsi chanana leminasi haibagi wakalonda santigi paujel puba rally oibana district 13 mak chatke haibagi wakalon leiri adubu rally asi Manipur lengangda athingma pirakpa tarabadi kuki jogi miyoi singsu impalda ana layengi thabak thoram yauna airport ta lakpagi lambida thattuna halan khibagi tribe chathaba horagani loinana mahakna chaliba peace rally asibu Manipur lengangna sokotpagi mahuta chief minister da memorandum pisinba lakpada singjamaidagi hena changhan khidaba asisu laibak thibani maduna maram oiraga Manipur lengak asi one sided oiba lengak amani haina lobaga loinana chief minister na Manipur ama oibagi wakallonda hingminasi haikiba leibana makhatana peace rally chatnaba honarakpa matamda chief minister masamangna rally asi lamtha bigadabani haiba wafamsu thamki Hauzik Manipurda oiriba phibam asida mikok thibagi thabak chathanaba thorang tawriba asi matam chade amadi phibam asida niyam chumna census ki thabak thoram sing pangthokpa haiba asisu oithokte haina Zomi Student Federation ZSF na pungning lenga ki pungning singsilakli Zomi Students Federation na thadorokpa cherol asina hai Manipurda hauzik oiriba phibam asida census lisingani kuntaret ka mari lainana yumkok thibagi thabak chahi asigi September amadagi September 13 fawbagi manungda pangthoknaba Manipur lengangna matam lekhiba asi laibak thibani kumja lisingani kulhumdoi May 3 Manipurda thoklakiba ethnic violence asina maram oiduna ngasisu miyoi lising kaya tongan ba relief camp singda changjapam loduna masa masagi mayumda hanjinba ngamdana leiribani miyoi lising kaya mayum makai leitana relief camp singda leiriba matam asida mising mikok
thibagi thabak niyam chimna pangthokpa haibasi sungoi oithokloi karigumba namphuda mikok thibagi thabak chatharakpa tarabadi lamdam asigi demography da chauna akaiba lakpada natana lengangna miyamgi chakhut thorang singsu niyam chumna paikhatpa ngamloi hainasu ZSF na phongdoragli mahoksagi ing tapa pibamda hanjinlaktana amadi IDP sing masa masagi mayumda hanjindana mikok thibagi thabak niyam chumna pangthokpa ngamloi amadi asigumba pibamda purakpa mikok thibagi data adusu achumba sungoi oiroi mikok thibagi thabak chumnagi statistics exercise ama nate masigi report matung inna chawkhat thaurangi thabak pumnamak lakadoribani lokhalakadoribani maram asina census ki thabak asida accuracy fairness amadi intellectual institutional creative oiba mathautai hainasu ZSF na phongdokli asigumba phibam leibana lengangna munna khanthabiraga mikok thibagi thabak asi manipur gi oina mahousagi phibamda hanjilaglaba matamda pangthokpiu hainasu mari leinaba authority singi puning singsilagli Foreigner isuga mari lainana kumja lising chamapan marifu gi July 22 amasung lising chamapan marifu tara mari gi November mapalda All Manipur Student Union All Manipur Students Coordinating Committee amasung Government of India Government of Manipur anigi marakta yanakiba wapam lakleba April thagi manungda thabak oina lengangna pangthuktuna illegal immigrant sing maramda halan khinaba thabak lokhallaktrabadi democratic oiba khongjang sing changsinnaba emsuna warep lawkhre nifu taruk suba realization man lisingani kuntaruka mari lainana All Manipur Students Union MSU na sinduna lengak amasung MSU MSCO ga yanakhiba government adugi matangda GP Women College ki holda pangthukiba nomagi oiba khana nainaba mipam pangthukduna tongan tongan ba warep sing lokre MSU gi president Lukram Malangbana preside tawraga saknaraba demographer Professor RK Narendra moderator oiduna pangthukiba mifam aduda agreement ani asigi matangda demographer sing legal expert sing amadi tongan tongan ba lamgi expert sing na kopna yengsinki mifam aduda wangang laduna MSU gi president Lukram Malangbana hai India da Manipur na merge tawkraba matung kumja lisingam chamapan marifu amasung lisingam chamapan marifu tara marida mitop singdagi kannaba MSU na foreigner sing maramda halan khinabagi matangda lengaka yanakiba cherol sing khuyek pinaki adubu matam aduda yanakiba wafam sing ngasi phawba lengakna thabakta onthokna leibadagi mitop miyan cha kayana langoi chansilakle matam aduda yanakiba wafam sing thabakta onthoknaba kari tawba yai agreement aduda kari yawi haiba adu khangdoknaba ngasigi thoram asi pangthokpani phongdokhi kumja lisingani tarama thoigi census report ta mitop miyan cha gi mising lak tarama thoi oire haiba khangkhrabani ngasidi mising kaya yamna hengalamlagani haiba asi akiba amani maram asina NRC update tawduna mitop masak khangdoktuna maramda halandringaida Manipurda census pangthokpa yaroi haiba khangna lengangna thabak paikhatgadabani ngasigi mifam atuda kumna khanaraba matungda warep taruk amasu lawki warep sing adudi ahanbada kumja lising chamapan marifu amasung lising chamapan marifu tara marida yanakiba agreement ki wafam lakliba April tha phawbagi manungda lengakna thabakta onthoknaba taksin khibaga loinana karigumba thabak oina paikhallaktaba tarabadi democratic oiba khongjang changsinba ani subada hauzik Manipurda lamdam asigi yelomi sing hingba amasung sibagi wafam lakliba asi lengakta khanganbaga loinana khudakta mitop khandoklaga masa masagi maramda halhanba haibana singbasing asisu yauri Lebak asigi khungang chakhot hanaba center na paikhalakba thaurang vibrant village program 2 da Manipur gi oina Manipur ga tainaba ngamkai paringda leiba khungang cha manifu humdoi khangatpada yaure haina chief minister yumnam khemchana phungdokre Manipur lenga ki planning department sinduna vibrant village program 2 gi makhada hotel Imphal gi sangai hall da pangthokiba nomugi oiba state level workshop ta athoiba mithung oina saruk yakhiba chief minister wai khemchana makhata na hai vibrant village program 2 da Manipur gi oina Tenopal Kamjong Ukhrul Chandrel amasung Churachandpur district ki manung channa Myanmar gi ngamkai paringda leiba khungang cha
chama ni puhumdoi yaure thorang asigi makhada hariba khunggangsing asigi lambi thong infrastructure sengotpaga loinana public service ki thabaksing pagal halagani chief minister wai khemchana makhata na hai vibrant village program 2 asigi Viksit Bharat lisingani nifutaret ki saruk ama oina India government na international border land da leiba khunggangsing chakhot hanana amadi leiriba miyang ki punsi mahing nungai hannaba lokalakpa khongthang amani thorang asigi makhada chawkhat thorangi thabaksing lokhatnaba Manipur ki district manga asigi khunggang chama nifu humdoi asi Ministry of Home Affairs na identify tawrakpani hariba khangatlaba khunsing asida mathau taba infrastructure sing sengwatuna urban area gi miyamna fangleba kudongchaba singa chap manaba mongda phanganaba pandam thamli khongthang asi planning department ga mari lenaba district administration amasung Assam Rifles na punna honaduna soidana mai pakhanaba ngamgani haibagi thajaba chief minister na thamki workshop aduda Chief Secretary Dr. Punit Kumar Goel, Inspector General of Assam Rifles, Major General Gaur Sharma amadi Mari Lenaba official sing saruk yaduna pangthoki. Ukhrul amasung Kamjong district ta numit kharani gi mamangda tangkhul amasung kuki kharagi marakta thokliba pamdaba thodok sing adugi matangda tangkhul MLA ahumga tangkhul gi civil society organization singa pullaga chief minister Yumnam Khemchanga Chief Minister Secretary ta unakre kongsat aduda saruk yaroba tangkhul lusingba amana pausi asida hai hojik thokliba irang asi tangkhul singna hobana te kuki kangbu amana horakpani aduga makoina mi phaba phuba amasung yummai thabana singba horakpani haina Chief Minister da paudongki thokliba wathok asigi matangda mamutana khangdringai da miyoi ani siri haiduna Chief Minister na case asi National Investigation Agency NIA da sinare haina lokthoraki Chief Minister gi khongthang adu aranmani maramaduna case adu NIA dagi lokthokadabani haina Chief Minister da yamna kanba pressure piramki masida sunadana Imphal Ukhul lambi thingjinduna thambada kariguma makal amatagi action lokatpa leiti phibam masi makha tana sum samtharagadi tangkhul gi micham miyamsu sawba hengalaktuna laman khumnabagi phibam ama lakadore haina su khangalamki hairi miyamgi asawbadu phatharaduna Chief Minister na aikoi masel nungsinana laminaba amasung thogdoksing adu karamna warisin purakadage haiba khanasi haina phongthorokpuga loinana irang thokiba sangkai amasung mangkochi puda Chief Minister masamak yauraga Manipur gi DGP loinana tangkhul MLA singa punna chalaga sengwat chagatliba bunker sing adu lokthahangadabani ngasigi numit nini humnigi manungda mafam aduda chatnaba thorang tawragani haiba thajaba piraki Chief Minister ga unaba aduda state ki Home Minister Govindas Konthojam saruk yaki tangkhul MLA ahum adudi Ramoiba Leisio Kaising Khasim Basumni adoba bawgi source amana hai tongan ba infrastructure sengwa chaganabagi dama ingtapa pibam hana lehanba mathok tai haiba wafam mapung oina khanaki chakho thorang sing mapung phana lokolaklaba matungda ingtapa pibam lehanaba honabada Mipung khudimangna thodang lominasi haina CM na phongdoraki sangkai amasung sarka phungda irang thokibaga loinana Imphal Ukhul lambi paringi litan amasung sangkai mapada tension wangkhanarakibaga loinana ngasigi mifam adu pangthokibani ingtapa pibam hanjilhanabagi pandamda MLA Ramoiba amasung Leisio Kaisingnasu mamangda tangkhul naga longi lusingba singa unaduna wari sanaba laikhrabani Mamang sahida haukiba Genji gi protest ta laukiba thodanga mari lainana Nepal gi hanagi Prime Minister KP Sharma Oli amasung hanagi Home Minister Ramesh Lekha Fare haina report amana phongdokli Balendra Sahana lebak adugi anoba Prime Minister oina thaupu khraba tungda thorangasi lokalakpane karang ayuk anganbada KP Sharma Oli bu gunda duda leiba magi mayumdagi faraga puraki Lekha puna Subriya Banayakta leiba mayumdagi faraga purakibane Lekha ka loinaba Janab Betana phongdokibagi matung inna police ki team adu mangjawnana paw amata pirakpa tawdana lekhap ki mayumda lakhi faraba miyoi anina section hodaba amasung mathok taba tawrang lakholodabana mamang sahi gi September thada haukiba Genji gi protest ta miyoi kaya marum sikibani haina maral siri Kathmandu post ki report amagi matung inna Naharol singi iho aduda miyoi humbudra teret sikibaga loinana atopa miyoi kaya marum asokapan nangki haina palli Kangleipa Communist Party KCP PWG MC Unification na haukiba tarik 15 da Khurai Konsam Laikai da leiba Khaidem Kalagi machanupi Khaidem Merina da sirakliba maral adu aranba wafamni mahangna lamdam asigi nupi khunaibu izat sokadaba thabak tawkiba laiti haina Khaidem Merina na sengdorakli wafam asi ngarang Merina amadi mahaki imung manung yauna pawmi singa unaba amada mahangna makha taraduna hai
ꯃꯍꯥꯛꯄꯨ ꯆꯦꯟꯈꯤꯕ ꯁꯃꯨꯔꯧ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯌꯨꯝꯅꯥꯝ ꯙ꯭ꯔꯨꯕ ꯑꯃꯗꯤ ꯌꯨꯝꯅꯥꯝ ꯄꯨꯔꯅꯤꯃꯥꯁꯤ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯌꯨꯝꯅꯥꯝ ꯕꯤꯀꯥꯁ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤ ꯑꯁꯤ ꯍꯧꯈꯤꯕ ꯆꯍꯤ 2025ꯒꯤ ꯅꯕꯦꯝꯕꯔ ꯊꯥꯗ ꯃꯦꯔꯤꯅꯥꯒꯤ ꯃꯃꯥ ꯅꯥꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕ ꯃꯇꯝꯗ ꯕꯤꯀꯥꯁꯀꯤ ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯌꯨꯝꯅꯥꯝ ꯄꯨꯔꯅꯤꯃꯥꯁꯤ ꯊꯦꯡꯅꯗꯨꯅ ꯁꯛ ꯈꯪꯅꯕ ꯑꯣꯏꯈꯤ ꯑꯃꯗꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯂꯧꯅꯗꯨꯅ ꯌꯨꯝꯗ ꯍꯟꯈ꯭ꯔꯕ ꯇꯨꯡꯗ ꯃꯆꯥꯅꯨꯄꯥ ꯕꯤꯀꯥꯁꯅ ꯀꯣꯜ ꯇꯧꯍꯜꯂꯛꯇꯨꯅ ꯋꯥꯔꯤ ꯁꯥꯅꯈꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯦꯔꯤꯅꯥꯕꯨ ꯃꯁꯥꯅ ꯌꯥꯗꯅ ꯆꯍꯤ ꯑꯗꯨꯒꯤ ꯖꯅꯋꯥꯔꯤ 30ꯗ ꯐꯥꯗꯨꯅ ꯆꯦꯟꯕꯤꯈꯤꯕꯅꯤ ꯍꯥꯏꯔꯤ ꯑꯃꯗꯤ ꯖꯅꯋꯥꯔꯤ 31ꯗ ꯊꯤꯜꯂꯛꯂꯕ ꯃꯇꯨꯡꯗ ꯐꯦꯕ꯭ꯔꯨꯋꯥꯔꯤ 1ꯗ ꯋꯨꯃꯦꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯂꯝꯐꯦꯜꯗ ꯆꯠꯇꯨꯅ ꯀꯦꯁ ꯑꯃ ꯐꯥꯏꯜ ꯇꯧꯈꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯋꯥ ꯆꯥꯎꯊꯣꯛꯄ ꯄꯥꯝꯗꯕꯅ ꯃꯍꯥꯛꯄꯨ ꯊꯨꯅ ꯂꯨꯍꯣꯡꯅꯕ ꯃꯇꯝ ꯂꯦꯞꯄꯈꯛ ꯅꯠꯇꯅ ꯄꯨꯂꯤꯁꯇ ꯀꯦꯁ ꯐꯥꯏꯜ ꯇꯧꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯃꯛꯀꯤ ꯅꯨꯃꯤꯗꯥꯡꯗ ꯅꯨꯄꯥ ꯃꯌꯨꯝꯗ ꯊꯤꯟꯗꯨꯅ ꯂꯩꯍꯟꯈꯤ ꯑꯃꯗꯤ ꯆꯠꯂꯤꯕ ꯊꯥ ꯑꯗꯨꯒꯤ 9ꯗ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 12ꯗ ꯃꯌꯨꯝꯗ ꯑꯃꯨꯛ ꯊꯤꯜꯂꯛꯈꯤꯕꯅꯤ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯩꯔꯨꯕ ꯃꯇꯝꯗ ꯊꯦꯡꯅꯔꯛꯈꯤꯕ ꯀꯥ ꯍꯦꯟꯕ ꯃꯤꯑꯣꯠ ꯃꯤꯅꯩ ꯀꯌꯥꯅ ꯃꯍꯥꯛꯀꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤ ꯈꯟꯖꯗꯨꯅ ꯂꯨꯍꯣꯡꯕ ꯑꯗꯨ ꯌꯩꯊꯣꯛꯅꯕ ꯋꯥꯔꯦꯞ ꯏꯃꯨꯡ ꯃꯅꯨꯡ ꯌꯥꯎꯅ ꯂꯧꯔꯕ ꯃꯇꯨꯡꯗ ꯋꯥ ꯂꯣꯏꯁꯤꯟꯅꯅꯕ ꯃꯥꯔꯆ 19ꯗ ꯆꯩꯔꯥꯞ ꯀꯣꯔꯠꯇ ꯆꯠꯇꯨꯅ ꯌꯨꯝꯅꯥꯝ ꯕꯤꯀꯥꯁꯄꯨ ꯃꯥꯔꯆ 24ꯗ ꯀꯣꯔꯠꯇ ꯂꯥꯛꯅꯕ ꯁꯣꯃꯣꯟ ꯊꯥꯈꯤ ꯑꯗꯨꯕꯨ ꯂꯤꯒꯦꯜ ꯅꯣꯇꯤꯁ ꯑꯗꯨꯕꯨ ꯏꯟꯕꯒꯤ ꯃꯍꯨꯠ ꯀꯣꯔꯠꯇ ꯂꯥꯛꯇꯕꯈꯛ ꯅꯠꯇꯅ ꯃꯦꯔꯤꯅꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯃꯁꯛ ꯈꯪꯗꯕ ꯅꯝꯕꯔ ꯀꯌꯥꯅ ꯃꯈꯣꯏꯕꯨ ꯀꯧꯈꯠꯄ ꯍꯧꯔꯛꯄꯗ ꯅꯠꯇꯅ ꯃꯥꯔꯆ 25ꯗ KCP PWG-MC ꯌꯨꯅꯤꯐꯤꯀꯦꯁꯟꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯁꯤꯔꯛꯈꯤꯕ ꯃꯔꯥꯜ ꯑꯗꯨ ꯃꯍꯥꯛ ꯌꯥꯕ ꯉꯝꯂꯣꯏ ꯃꯍꯥꯛꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯨꯄꯤ ꯈꯨꯟꯅꯥꯏꯒꯤ ꯃꯤꯡꯆꯠ ꯊꯤꯒꯗꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯈꯤꯕ ꯂꯩꯇꯦ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤ ꯈꯟꯖꯗꯨꯅ ꯂꯨꯍꯣꯡꯕ ꯑꯗꯨ ꯌꯩꯊꯣꯛꯅꯕ ꯂꯧꯈꯤꯕ ꯐꯤꯔꯦꯞꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯂꯛꯂꯤ ꯏꯝꯐꯥꯜ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠꯀꯤ ꯍꯧꯖꯤꯛ ꯁꯦꯝꯒꯠ ꯁꯥꯒꯠꯂꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯑꯦꯗꯤꯁꯅꯦꯜ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯅꯨꯔꯥꯒ ꯕꯥꯖꯄꯥꯏꯅ ꯆꯦꯌꯔ ꯂꯧꯗꯨꯅ ꯑꯦꯌꯔꯄꯣꯔꯠ ꯑꯣꯊꯣꯔꯤꯇꯤ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯣꯐꯤꯁꯔꯗ ꯔꯤꯚꯤꯌꯨ ꯃꯤꯇꯤꯡ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯂꯣꯏꯅꯅ ꯃꯤꯐꯝ ꯑꯗꯨꯅ ꯑꯦꯌꯔꯄꯣꯔꯠ ꯑꯁꯤꯒꯤ ꯅꯧꯅ ꯁꯦꯝꯒꯠꯂꯤꯕ ꯅ꯭ꯌꯨ ꯏꯟꯇꯤꯒ꯭ꯔꯦꯇꯦꯗ ꯇꯔꯃꯤꯅꯦꯜ ꯕꯤꯜꯗꯤꯡ ꯌꯥꯎꯅ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔꯁꯤꯡꯒꯤ ꯃꯇꯥꯡꯗ ꯔꯤꯚꯤꯌꯨ ꯇꯧꯈꯤ ꯇꯔꯃꯤꯅꯦꯜꯁꯤꯡ ꯑꯁꯤ ꯃꯊꯪ ꯊꯥ ꯑꯦꯄ꯭ꯔꯤꯜꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯣꯟꯆ ꯇꯧꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯦꯌꯔꯄꯣꯔꯠ ꯑꯣꯊꯣꯔꯤꯇꯤ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯇꯤꯡ ꯑꯗꯨꯗ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯒꯤ ꯆꯥꯎꯔꯥꯛꯅ 50% ꯂꯣꯏꯁꯤꯜꯂꯛꯂꯦ ꯏꯁꯇꯦꯠ ꯑꯁꯤꯗ ꯊꯣꯛꯈꯤꯕ ꯎꯪꯈꯠꯅꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯃꯗꯤ ꯁꯤꯡꯅꯕ ꯀꯌꯥ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯒ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯑꯌꯦꯠ ꯑꯄꯟ ꯀꯌꯥ ꯂꯩꯈ꯭ꯔꯕꯁꯨ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯊꯕꯛ ꯌꯥꯝꯅ ꯀꯟꯅ ꯆꯠꯊꯔꯤ ꯍꯥꯏꯅ ꯄꯥꯎꯗꯝꯈꯤ ꯔꯤꯚꯤꯌꯨ ꯃꯤꯇꯤꯡ ꯑꯗꯨꯗ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯨꯂꯤꯁ ꯑꯦꯌꯔꯄꯣꯔꯠ ꯑꯣꯊꯣꯔꯤꯇꯤ ꯑꯣꯐ ꯏꯟꯗꯤꯌꯥ PWD MPDCL CISF ꯑꯃꯗꯤ ꯄ꯭ꯔꯣꯖꯦꯛ ꯇꯤꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯃꯃꯥꯡ ꯆꯍꯤ 2025ꯒꯤ ꯗꯤꯁꯦꯝꯕꯔ ꯊꯥꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯄꯥꯡꯊꯣꯛꯈꯤꯕ ꯔꯤꯚꯤꯌꯨ ꯃꯤꯇꯤꯡ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯌꯥꯝꯅ ꯈꯨꯃꯥꯡ ꯌꯥꯎꯁꯤꯟꯅ ꯆꯪꯁꯤꯜꯂꯤ ꯍꯥꯏꯔꯤ ꯔꯤꯚꯤꯌꯨ ꯃꯤꯇꯤꯡ ꯑꯗꯨꯗ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯊꯕꯛ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯄꯤꯔꯤꯕ ꯃꯇꯝ ꯑꯗꯨ ꯉꯥꯛꯅ ꯆꯠꯀꯗꯕꯅꯤ ꯂꯣꯏꯅꯅ ꯅ꯭ꯌꯨ ꯏꯟꯇꯤꯒ꯭ꯔꯦꯇꯦꯗ ꯇꯔꯃꯤꯅꯦꯜ ꯕꯤꯜꯗꯤꯡ ꯌꯥꯎꯅ ꯑꯦꯄ꯭ꯔꯣꯟ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯄꯥꯋꯔ ꯁꯄ꯭ꯂꯥꯏ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔ ꯈꯨꯗꯤꯡꯃꯛ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯒꯤ ꯗꯦꯗ ꯂꯥꯏꯟ ꯑꯣꯏꯔꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯗꯤꯁꯦꯝꯕꯔ 31 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯨꯟꯅ ꯂꯣꯏꯁꯤꯟꯅꯕ ꯈꯪꯍꯟꯈꯤ ꯃꯅꯤꯄꯨꯔ ꯍꯥꯏ ꯀꯣꯔꯠꯇ ꯗ꯭राꯏꯚꯔꯒꯤ ꯊꯕꯛ ꯑꯅꯤ ꯍꯥꯞꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯂꯨꯄꯥ ꯂꯥꯈ 18 ꯂꯧꯈ꯭ꯔꯒ ꯊꯕꯛꯁꯨ ꯍꯥꯞꯄꯤꯗ꯭ꯔꯦ ꯄꯩꯁꯥꯁꯨ ꯍꯟꯗꯣꯛꯄꯤꯗ꯭ꯔꯦ ꯍꯥꯏꯅ ꯊꯧꯕꯥꯜ ꯈꯨꯅꯧꯗꯒꯤ ꯃꯌꯦꯡꯕꯝ ꯔꯟꯖꯤꯇꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯦꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯆꯦꯟꯅꯕꯁꯤꯡ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ ꯍꯥꯏꯔꯤ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯃꯌꯦꯡꯕꯝ ꯔꯟꯖꯤꯇꯥ ꯑꯃꯗꯤ ꯊꯧꯕꯥꯜ ꯈꯨꯅꯧ ꯃꯍꯤꯂꯥ ꯃꯟꯗꯜꯒꯤ ꯊꯧꯃꯤꯁꯤꯡ ꯌꯥꯎꯅ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯃꯌꯦꯡꯕꯝ ꯔꯟꯖꯤꯇꯥꯅ ꯍꯥꯏ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥꯒ ꯇꯤꯟꯅꯕ ꯁꯤꯡꯖꯃꯩ ꯆꯤꯡꯉꯥꯃꯈꯥ ꯏꯔꯣ ꯂꯩꯔꯛꯇꯒꯤ ꯁꯗꯥꯅꯟꯗ ꯀꯧꯕ ꯑꯃꯅ ꯊꯕꯛ ꯑꯁꯤ ꯃꯅꯥꯎꯅꯨꯄꯥꯕꯨ ꯇꯧꯍꯟꯁꯤ ꯁꯣꯏꯗꯅ ꯆꯪꯕ ꯌꯥꯒꯅꯤ ꯍꯥꯏꯅ ꯌꯥꯝꯅ ꯊꯥꯖꯅ ꯊꯝꯂꯛꯄꯗꯒꯤ ꯃꯌꯦꯡꯕꯝ ꯔꯟꯖꯤꯇꯥꯒꯤ ꯃꯈꯨꯔꯥꯒꯤ ꯃꯆꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥꯕꯨ ꯇꯧꯍꯟꯅꯕ ꯍꯣꯠꯅꯈꯤ ꯃꯇꯝ ꯑꯗꯨꯗ ꯁꯗꯥꯅꯟꯗꯁꯨ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯅꯤꯅ ꯊꯕꯛ ꯑꯁꯤ ꯄꯨꯁꯤꯜꯂꯛꯄꯅꯤ ꯃꯈꯣꯏ ꯑꯅꯤ ꯎꯅꯔꯒ ꯄꯩꯁꯥ ꯑꯁꯤ ꯄꯤꯅꯕ ꯍꯥꯏꯔꯛꯄꯗꯒꯤ ꯁꯤꯡꯖꯃꯩ ꯀꯣꯡꯕ ꯔꯣꯗꯇꯒꯤ ꯅꯥꯎꯔꯦꯝ ꯋꯤꯜꯁꯟ ꯑꯦꯂꯥꯏꯁ ꯑꯉꯣ ꯀꯧꯕ ꯑꯃꯅ ꯁꯒꯣꯜꯕꯟ ꯇꯦꯔꯥ ꯑꯃꯨꯗꯣꯟ ꯂꯩꯔꯛꯇꯒꯤ ꯁꯟꯖꯤꯠ ꯀꯧꯕ ꯑꯃꯒ ꯎꯅꯗꯨꯅ ꯊꯕꯛ ꯑꯁꯤꯒꯤ ꯃꯔꯝꯗ ꯀꯨꯞꯅ ꯋꯥꯔꯤ ꯁꯥꯅꯈꯤ ꯂꯣꯏꯅꯅ
ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯇꯨꯡꯗ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯅꯤꯒꯤ ꯄꯣꯁ ꯑꯁꯤ ꯆꯪꯅꯕꯒꯤꯗꯃꯛ ꯂꯨꯄꯥ ꯂꯥꯈ 18 ꯁꯟꯖꯤꯠꯇ ꯄꯤꯈꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯊꯕꯛ ꯑꯗꯨ ꯉꯁꯤ ꯐꯥꯎꯕ ꯐꯪꯗ꯭ꯔꯦ, ꯄꯤꯈꯤꯕ ꯄꯩꯁꯥꯁꯨ ꯍꯟꯗꯣꯛꯄꯤꯔꯣ ꯍꯥꯏꯅ ꯀꯌꯥꯔꯛ ꯍꯟꯅ ꯁꯟꯖꯤꯠꯇ ꯍꯥꯏꯔꯕꯁꯨ ꯍꯟꯗꯣꯛꯄꯤꯗ꯭ꯔꯦ꯫ ꯄꯩꯁꯥ ꯍꯟꯗꯣꯛꯄꯒꯤ ꯃꯍꯨꯠ ꯑꯀꯟꯕ ꯈꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯍꯥꯏꯔꯣꯏꯗꯕ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯔꯣꯏꯕ ꯄꯥꯎꯗ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 137A ꯃꯤꯌꯥꯝꯅ ꯃꯌꯥꯏ ꯂꯝꯕꯤ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯇꯝꯒ ꯆꯨꯅꯕ ꯂꯝꯕꯤ ꯑꯣꯏꯅ ꯁꯦꯝꯅꯕ ꯍꯥꯏꯗꯨꯅ ꯃꯌꯥꯏ ꯂꯝꯕꯤ ꯑꯄꯨꯟꯕ ꯂꯨꯞꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯃꯇꯝ ꯁꯥꯡꯅ ꯍꯥꯏꯖꯗꯨꯅ ꯂꯥꯛꯄꯗꯒꯤ ꯍꯟꯗꯛ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯂꯛꯄ ꯑꯁꯤꯕꯨ ꯃꯂꯥꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯉꯔꯥꯡ ꯃꯥꯔꯆ ꯇꯥꯡ 23ꯇ ꯃꯂꯥꯜꯒꯤ ꯊꯧꯃꯤꯁꯤꯡꯅ ꯂꯝꯕꯤ ꯄꯔꯤꯡ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯌꯦꯡꯁꯤꯟꯕ ꯈꯣꯡꯆꯠ ꯑꯃ ꯆꯠꯈ꯭ꯔꯦ ꯍꯥꯏꯅ ꯃꯂꯥꯜꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯟꯗꯥꯝ ꯕꯤꯖꯣꯏ ꯁꯤꯡꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯛꯄ ꯆꯦꯔꯣꯜꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯂꯥꯜꯒꯤ ꯊꯧꯃꯤꯁꯤꯡꯒꯤ ꯌꯦꯡꯁꯤꯟ ꯈꯣꯡꯆꯠ ꯑꯗꯨꯗ ꯂꯝꯕꯤ ꯄꯔꯤꯡ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯂꯝꯕꯤꯒꯤ ꯃꯊꯛ ꯑꯃꯗꯤ ꯂꯝꯕꯤꯒ ꯇꯥꯏꯅꯕ ꯏꯁꯤꯡ ꯑꯗꯨꯝ ꯇꯨꯡꯁꯤꯜꯂꯒ ꯂꯩꯕ, ꯅꯧꯅ ꯊꯥꯔꯛꯂꯤꯕ ꯀꯣꯏꯂꯥ ꯀꯥꯏꯔꯒ ꯂꯩꯔꯝꯕ ꯀꯌꯥ ꯊꯦꯡꯅꯈꯤ꯫ ꯂꯝꯕꯤꯒꯤ ꯅꯥꯛ ꯌꯦꯠ ꯑꯁꯤ ꯌꯥꯝꯅ ꯋꯥꯡꯃꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯒꯥꯔꯤ ꯑꯅꯤ ꯊꯩꯅꯔꯛꯄ ꯃꯇꯝꯗ ꯒꯥꯔꯤ ꯃꯆꯥ ꯊꯩꯗꯣꯛꯐꯝ ꯂꯩꯇꯕꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯒꯤ ꯆꯥꯡ ꯌꯥꯝꯅ ꯋꯥꯡꯈꯠꯂꯦ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯌꯦꯡꯁꯤꯟ ꯈꯣꯡꯆꯠ ꯑꯗꯨꯗ ꯁꯃꯨꯔꯧꯒꯤ ꯖꯒꯥꯁꯤꯡꯗ ꯂꯝꯕꯤ ꯁꯦꯝꯕ ꯂꯦꯞꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯌꯨꯛ, ꯅꯨꯡꯊꯤꯜ, ꯅꯨꯃꯤꯗꯥꯡ ꯈꯥꯛꯇꯅ ꯎꯐꯨꯜꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯑꯋꯥꯕ ꯃꯥꯌꯣꯛꯅꯍꯜꯂꯦ꯫ ꯑꯌꯥꯝꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯣꯏꯅ ꯅꯥꯕ ꯌꯥꯎꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯑꯇꯦꯟꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯒ ꯊꯕꯛ ꯑꯣꯏꯅ ꯄꯥꯏꯈꯠꯄꯤꯅꯕ ꯍꯥꯏꯖꯔꯛꯂꯤ꯫ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄꯤꯔꯛꯇꯕ ꯇꯥꯔꯕꯗꯤ ꯃꯂꯥꯜꯅ ꯇꯨꯃꯤꯟꯅ ꯂꯧꯊꯣꯛꯂꯣꯏ ꯍꯥꯏꯔꯛꯂꯤ꯫